ꯃꯌꯥꯝꯗ ꯁꯅꯨꯡꯅ ꯄꯤꯖꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯅꯕ ꯕꯤꯖꯦꯄꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯗꯨꯅ ꯇꯛꯁꯤꯟꯅꯕ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡ ꯑꯁꯤ ꯕꯤꯖꯦꯄꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯏꯟꯆꯥꯔꯖ ꯁꯝꯕꯤꯠ ꯄꯠꯇ꯭ꯔꯒ ꯎꯅꯔꯕ ꯌꯥꯏ ꯍꯥꯏꯔꯤ ELITETVꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯚꯥꯕꯟꯗ ꯎꯅꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯌꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡ ꯑꯗꯨꯗ ꯈꯟꯅꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ ꯁꯕꯤꯠ ꯄꯠꯇ꯭ꯔ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯑꯁꯤ ꯁꯕꯤꯠ ꯄꯠꯇ꯭ꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯨꯆꯤꯡꯕꯁꯤꯅ ꯁꯤꯟꯗꯨꯅ ꯕꯤꯖꯦꯄꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ BJPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ JP ꯅड्डा ꯑꯃꯗꯤ ꯑꯇꯩ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ELITETVꯅ ꯐꯪꯕ ꯄꯥꯎ ꯑꯃꯗ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ BJPꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯋꯥꯈꯜꯂꯣꯟ ꯈꯦꯟꯅꯕꯒꯤ ꯃꯃꯤ ꯇꯥꯕꯒꯤ ꯐꯤꯚꯝꯁꯨ ꯂꯩꯔꯤ न्यू दिल्ली तोंगान यूनियन मिनिस्टर उन्नब याउना दिल्ली लेकिबा मणिपुर की गवर्नर अजय कुमार भल्ला ngasi नुंगथिल इम्फाल थुंगलखरे ELITETVना फंगबा पाव अमदा हौकिबा अक्टोबर 2 की नुंगथिलदा इम्फाल पांथोकिबा तोंगान थौरम सिंह यावरमलबा मतुंग दिल्ली की दमक इम्फाल थादोकिबने गवर्नर दिल्ली लेरिंगै रक्षा मंत्री राजनाथ वाइस प्रेसिडेंट CP राधाकृष्णन गसु उनदुना वरी शानकिबा लेख्रबनी सौरान नुमितरु नीरोम न्यू दिल्ली लेरुबा मतुंग ngasi इम्फाल हलख्रबा गवर्नर अजय कुमार भल्लाना एयरपोर्ट थुंगलबगा राजभवन तमना चक्की नकल अमरोमदा स्टेट असिदा मियाम के लेंगा कम लेहनबा BJP की लुचिंगसिंग उनदुना तक्सिनबा BJP के MLA सिंह हौजिक न्यू दिल्ली दा कैंप तौदुना लेरिबने PMJAY चनररोय